ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯔꯠꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯧꯁꯦ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏꯗ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯑꯃꯅꯦ ꯉꯁꯤ ꯍꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤ꯫ ꯑꯗꯨꯒꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯗꯨꯅ ꯉꯥ ꯆꯥꯁꯤꯗꯅꯅꯦ ꯉꯥ ꯂꯩꯔꯛꯏꯅꯤ꯫ ꯏꯍꯦ, ꯏꯆꯟꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ? ꯍꯣ, ꯂꯧꯕ ꯂꯥꯛꯄꯤꯗꯦ ꯑꯗꯨ ꯑꯗꯥ ꯑꯣꯇꯣꯗ ꯍꯜꯂꯛꯏꯗꯅꯅꯦ ꯁꯨꯛꯄꯒ ꯄꯩꯕꯒ ꯇꯧꯔꯝꯃꯒ ꯆꯪꯈꯤꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯒꯥꯔꯤ ꯃꯆꯥ ꯂꯩꯗ꯭ꯔꯤ ꯐꯥꯎꯕ ꯀꯣꯂꯦꯖ ꯆꯠꯂꯣꯏ ꯀꯥꯏꯅꯒꯅꯦ ꯙꯞ ꯃꯆꯥ ꯃꯆꯥꯒꯁꯨ ꯇꯧꯔꯝꯕꯅꯤ꯫ ꯀꯩꯐꯥꯅ ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯇꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯅ ꯅꯣꯡꯁꯥꯕꯗ ꯑꯝꯇ ꯂꯧꯕꯤꯔꯨꯆꯣꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯅ ꯇꯣꯡꯕ ꯇꯜꯂꯦꯅ ꯑꯣꯇꯣꯗ ꯆꯠꯈꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯤ ꯒꯥꯔꯤ? ꯂꯩꯔꯣꯏꯅ ꯂꯩꯗ꯭ꯔꯤꯅꯤ꯫ ꯀꯣꯏꯆꯠ ꯆꯠꯈꯤꯕꯗꯅꯦ ꯌꯨꯝ ꯍꯟꯖꯅꯤ ꯈꯪꯉꯣꯏ꯫ ꯍꯤꯌꯥꯏ ꯁꯅꯥꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯀꯣꯂꯦꯖꯁꯦ ꯁꯨꯡꯆꯠ ꯆꯠꯇꯕ ꯇꯥꯕ꯫ ꯆꯠꯇ꯭ꯔꯒꯅ ꯅꯪꯗꯅꯤ ꯃꯥꯡꯖꯗꯧꯕ꯫ ꯂꯥꯏꯔꯤꯛꯁꯤꯕꯨ ꯅꯪꯒꯤ ꯇꯝꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤꯔꯕ? ꯋꯥꯏ ꯈꯪꯉꯕꯣ, ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯑꯣꯇꯣꯗ ꯂꯥꯛꯄꯗꯣ꯫ ꯏꯇꯟꯗ ꯇꯣꯡꯕꯁꯨ ꯅꯠꯇꯦ ꯉꯥꯔꯤ ꯅꯝꯕꯗꯧꯅ 5ꯅꯦ ꯂꯥꯛꯏꯁꯦ꯫ ꯅꯣꯏꯅ ꯀꯩꯝ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯆꯟ, ꯅꯪꯒꯤ ꯒꯥꯔꯤ ꯍꯥꯏꯗꯣ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯂꯩꯔꯁꯦ꯫ ꯅꯣꯏ ꯗꯗꯥꯅ ꯂꯩꯇ꯭ꯔꯁꯨ ꯏꯅꯝꯃꯅ ꯂꯩꯅꯤ꯫ ꯁꯦ ꯂꯥꯛꯑꯣ, ꯃꯣꯃꯣ ꯂꯩꯔꯛꯄꯅꯤ, ꯆꯥꯔꯨꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯔꯇꯅꯥꯅ, ꯃꯤ ꯈꯣꯟꯕꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯏꯪꯅ ꯇꯞꯄꯤꯕ, ꯃꯕꯨꯛꯅ ꯐꯔꯤꯕ, ꯃꯁꯤꯗꯅꯦ ꯅꯥꯄꯜ ꯑꯃꯁꯨ ꯌꯥꯎꯕ ꯅꯠꯇꯦꯗꯣ꯫ ꯀꯔꯝꯕ ꯃꯄꯣꯛꯇ ꯑꯐꯕ ꯀꯔꯃ ꯇꯧꯔꯨꯕꯒꯤꯅꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯅꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕꯤꯔꯤꯁꯤꯕꯨ ꯈꯪꯗ꯭ꯔꯦꯗ꯫ ꯀꯩꯐꯥ ꯅꯣꯛꯂꯒ, ꯅꯆꯥꯅꯨꯄꯥꯅ ꯁꯤꯡꯕꯩ ꯑꯣꯏꯔꯝꯅꯤꯗ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯆꯥꯅꯅꯦ ꯍꯦꯛ ꯁꯤꯡꯕꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯇꯅꯥꯁꯨ ꯅꯣꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯀꯦꯞ ꯑꯃ ꯋꯥꯏꯗꯨꯅ ꯂꯟꯊꯣꯏꯒ ꯂꯣꯏꯅꯅ ꯃꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯁꯨꯡꯌꯦꯡ ꯌꯦꯡꯂꯨꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯗꯥꯛꯇꯔꯁꯤꯡꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨ ꯏꯆꯥꯟ ꯆꯥꯟꯅꯗꯕ꯭ꯔꯥ, ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯏꯐ ꯐꯒꯠꯄ ꯉꯝꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯃꯨꯛꯇꯪꯒ ꯌꯦꯡꯊꯣꯛꯄꯤꯔꯒꯦ ꯈꯟꯕꯗꯒꯤ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯅꯤ꯫ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟ, ꯈꯔ ꯑꯃꯅ ꯃꯆꯤ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯂꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯕꯨꯡꯗꯁꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯪꯕꯅꯔꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯀꯔꯤꯁꯨ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯝꯗꯨꯗꯒꯤ ꯀꯤꯌꯔ ꯇꯦꯀꯔ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯗ ꯆꯤꯡꯂꯦꯝꯕꯅ, ꯗꯥꯛꯇꯔ ꯂꯣꯏꯖꯤꯡꯒꯤ ꯀꯦꯕꯤꯟꯁꯤꯕꯨ ꯑꯣꯏ ꯊꯪꯕꯁꯤꯗ ꯁꯨꯝ ꯆꯠꯄꯤꯔꯣ, ꯑꯗꯨꯒ ꯑꯍꯥꯟꯕ ꯀꯥꯗꯨꯅꯤ꯫ ꯑꯗꯣ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟꯒꯗꯤ ꯂꯧꯕꯤꯔꯛꯂꯕ꯭ꯔꯣ? ꯍꯣꯏ, ꯂꯧꯖꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯁꯨꯝ ꯇꯥꯛꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯅꯨꯡꯗ ꯄꯦꯁꯦꯟꯒꯤ ꯄꯥꯔꯇꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ, ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯣ, ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯂꯣꯏꯕꯒ ꯆꯪꯅꯕ ꯇꯧꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ꯫ ꯂꯟꯊꯣꯏꯅ, ꯇꯥꯃꯣ, ꯏꯃꯥꯁꯦ ꯁꯤꯗ ꯊꯝꯗ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯊꯝꯗꯅꯕ ꯈꯔ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ, ꯑꯩ ꯍꯥꯏꯕꯗꯤ ꯍꯥꯏꯒꯦ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯇꯥꯃꯣ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯦ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯄꯦꯁꯦꯟꯒꯤ ꯃꯤ ꯑꯗꯨ ꯊꯣꯛꯂꯛꯂꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯅꯤ, ꯆꯪꯕꯤꯔꯣ꯫ ꯆꯤꯡꯂꯦꯝꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯆꯪꯉꯁꯦ ꯂꯥꯛꯑꯣ꯫ ꯇꯝꯐꯥꯅ, ꯑꯩ ꯇꯜꯂꯦ, ꯃꯣꯏꯅꯅꯦ ꯑꯩ ꯐꯨꯏ, ꯑꯩ ꯇꯜꯂꯦ꯫ ꯂꯟꯊꯣꯏꯅ ꯑꯃꯨꯛ, ꯏꯃꯥꯗ ꯐꯨꯔꯛꯄ ꯃꯤꯗꯣ ꯑꯩꯅ ꯑꯃꯨꯛ ꯐꯨꯗꯣꯏꯅꯤ꯫ ꯂꯥꯛꯑꯣ ꯏꯃꯥ, ꯆꯪꯉꯁꯦ꯫ ꯑꯁꯤꯗ ꯆꯪꯉꯗꯤ ꯑꯆꯥꯄꯣꯠꯁꯨ ꯑꯍꯥꯎꯕ ꯃꯌꯥꯝ ꯄꯤꯔꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯂꯟꯊꯣꯏ ꯂꯣꯏꯖꯤꯡ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯡ ꯈꯪꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯁꯤ ꯃꯃꯥ ꯂꯥꯌꯦꯡꯕꯗ ꯗꯣꯛꯇꯔ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯣꯏꯖꯤꯡꯅ, ꯌꯥꯅꯤ, ꯁꯤꯗ ꯐꯝꯕꯤꯌꯣ꯫ ꯐꯥꯏꯜ ꯑꯃ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯃꯨꯛ꯫ ꯇꯝꯐꯥꯗꯤ ꯂꯟꯊꯣꯏꯒꯤ ꯃꯈꯨꯠꯇ ꯆꯦꯖꯦꯠ パイꯗꯨꯅ ꯂꯩ꯫ ꯂꯣꯏꯖꯤꯡꯅ, ꯀꯩ ꯇꯥꯟꯅꯁꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯟꯈꯠꯂꯛꯄꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯨꯏ꯫ ꯏꯃꯥꯁꯦ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯗꯣꯛꯇꯔ꯫ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣꯏꯖꯤꯡꯅ ꯑꯃꯨꯛ, ꯄꯦꯁꯦꯟꯠꯀꯤ ꯍꯤꯁꯇ꯭ꯔꯤ ꯁꯝꯂꯞꯄ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯕꯁꯦ ꯍꯧꯕꯗ ꯍꯦꯟꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅꯅꯕ꯫ ꯌꯥꯅꯤ ꯗꯣꯛꯇꯔ꯫ ꯏꯃꯥꯁꯦ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 1-2 ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯗ ꯈꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯄꯥꯟꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅ ꯀꯨꯞꯅ ꯌꯦꯡꯍꯧꯗ꯭ꯔꯦ꯫
ꯂꯥꯌꯦꯡꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯗꯥꯛꯇꯔ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯔꯤ ꯑꯗꯨꯕꯨ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤꯗꯤ ꯏꯎ ꯎꯕ ꯉꯝꯈꯤꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯁꯤꯗ ꯄꯨꯖꯔꯛꯄꯅꯤ ꯏꯃꯥꯁꯦ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯕ 62, 63 ꯁꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯀꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯂꯟꯊꯣꯏꯅ ꯕꯦꯛꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯗꯣꯛꯇꯔ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯖꯤꯡ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯄꯥ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯦꯕꯜꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯀꯅꯥꯗꯅꯣꯃ ꯇꯧꯏ ꯋꯥꯔꯤꯗ ꯁꯥꯟꯅꯩ ꯁꯔ ꯑꯩ ꯑꯗꯨꯗ ꯂꯥꯛꯆꯧ ꯍꯥꯏꯕ꯭ꯔꯥ ꯐꯅꯤ ꯁꯔ ꯑꯩ ꯉꯥꯏꯍꯜꯂꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯁꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯤꯡꯂꯦꯝꯕꯅ ꯗꯣꯛꯇꯔ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯂꯣꯏꯖꯤꯡ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯤꯗꯥꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯔꯤꯕ꯭ꯔꯥ ꯍꯣꯏ ꯆꯥꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯣꯟꯅꯅ ꯇꯧꯔꯗꯤ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯍꯥꯟꯕꯒꯤ ꯗꯥꯛꯇꯔꯁꯦ ꯌꯦꯡꯕ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯄ꯭ꯔꯥ ꯑꯩꯗꯤ ꯁꯨꯇꯤ ꯃꯇꯝ ꯁꯥꯡꯅ ꯐꯪꯗꯦ ꯑꯗꯨꯅ ꯌꯨꯝꯗꯁꯨ ꯀꯌꯥ ꯊꯣꯛꯂꯛꯇꯦ ꯏꯆꯟꯅꯨꯄꯤꯁꯨ ꯑꯉꯥꯡꯅꯤ ꯃꯍꯩ ꯇꯝꯃꯤꯕꯅꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯃꯥꯃ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯏꯅꯦꯗꯨꯒꯅ ꯇꯧꯕꯤꯕ ꯁꯤꯟꯕꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯥꯏꯑꯣꯟꯅꯔꯝꯃꯕ ꯊꯕꯛꯁꯤꯗ ꯃꯥꯃꯗꯤ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯅꯦꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯂꯟꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯣꯝꯊꯤꯟ ꯆꯪꯉꯛꯄ ꯎꯕꯗ ꯂꯣꯏꯖꯤꯡ ꯐꯠ ꯍꯧꯒꯠꯂꯤ ꯇꯣꯝꯊꯤꯟꯅ ꯐꯝꯃꯣ ꯐꯝꯃꯣ ꯂꯣꯏꯖꯤꯡ ꯀꯩ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ ꯂꯣꯏꯖꯤꯡ ꯐꯥꯏꯜ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯍꯜꯂꯤ ꯇꯣꯝꯊꯤꯟ ꯃꯨꯟꯅ ꯌꯦꯡꯉꯨꯔꯒ ꯁꯤꯗꯤ ꯀꯦꯁ ꯑꯃꯕꯨ ꯇꯧꯁꯤꯟꯕ ꯌꯥꯏꯅꯦ ꯗꯣꯛꯇꯔ ꯂꯣꯏꯖꯤꯡ ꯍꯥ ꯊꯕꯛ ꯇꯠꯍꯟꯕꯐꯧ ꯌꯥꯔꯤꯕꯅꯦꯕ ꯒꯚꯔꯟꯃꯦꯟꯠꯅ ꯕꯦꯟ ꯇꯧꯈ꯭ꯔꯕ ꯍꯤꯗꯥꯛ ꯑꯃꯕꯨ ꯄ꯭ꯔꯦꯁꯀ꯭राꯏꯕ ꯇꯧꯔꯝꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤꯗ ꯑꯍꯨꯝꯁꯨꯕꯗ ꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯔꯨꯕ ꯑꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯐꯦꯃꯤꯂꯤꯒꯤ ꯗꯤꯁꯤꯖꯟꯅꯤ ꯏꯃꯥꯕꯨ ꯐꯒꯠꯂꯛꯄ ꯁꯨꯡꯉꯝꯗꯤ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯤꯗꯥꯛꯁꯦ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯑꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗꯤ ꯁꯤꯗ ꯊꯝꯕꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯁꯦꯟꯅꯖꯒꯦ ꯏꯃꯥꯒꯤꯗꯤ ꯂꯟꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯈꯣꯏꯒ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯊꯕꯛ ꯑꯁꯦ ꯇꯧꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯁꯤꯗ ꯊꯥꯖꯗꯕ ꯆꯤꯡꯅꯩ ꯍꯥꯏꯔꯕꯁꯨ ꯋꯤꯛ ꯑꯃ ꯑꯅꯤꯔꯛꯇꯤ ꯄꯦꯁꯦꯟꯠꯀ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯐꯨ ꯆꯩꯗꯅ ꯀꯔꯤꯁꯨ ꯇꯧꯒꯗꯕꯅꯦ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯅꯣꯡꯃꯒꯤ ꯔꯨꯇꯤꯟ ꯅꯥꯏꯅ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯑꯁꯤꯈꯩꯁꯦ ꯇꯧꯍꯟꯗꯨꯅ ꯁꯦꯟꯅꯒꯗꯕꯅꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯀꯦꯌꯔꯇꯦꯀꯔꯁꯤꯡꯁꯤꯁꯨ ꯇ꯭ꯔꯦꯅꯤꯡ ꯅꯤꯡꯊꯤꯅ ꯄꯤꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯃꯅ ꯄꯦꯁꯦꯟꯠ ꯑꯃ ꯑꯅꯤ ꯁꯦꯟꯅꯒꯗꯕꯅꯤ ꯉꯁꯤꯃꯛ ꯊꯝꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯟꯅꯔꯣꯀꯣ ꯑꯁꯤ ꯍꯥꯏꯅꯔꯛꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯂꯤ ꯃꯌꯨꯝ ꯍꯟꯅꯅꯕ ꯂꯝꯕꯤꯗ ꯇꯝꯐꯥꯗꯤ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗ ꯉꯥꯊꯔꯗꯨꯅ ꯂꯟꯊꯣꯏꯁꯨ ꯆꯤꯡꯂꯦꯝꯕꯁꯨ ꯀꯔꯤꯁꯨ ꯉꯥꯡꯅꯗꯦ ꯑꯁꯨꯛ ꯊꯥꯖꯅ ꯈꯟꯕ ꯃꯤꯑꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯆꯪꯂꯛꯂꯤ ꯁꯅꯥꯍꯟꯕꯤꯁꯨ ꯑꯃꯨꯖꯥꯎꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯕꯨ ꯀꯥꯗ ꯍꯥꯟꯅ ꯄꯣꯊꯥꯍꯟꯕ ꯆꯪꯂꯛꯏ ꯂꯟꯊꯣꯏꯅ ꯇꯥꯃꯣ ꯑꯁꯥꯎꯕ ꯎꯠꯇꯅ ꯉꯥꯡꯉꯨꯀꯣ ꯃꯥꯅ ꯇꯧꯕ ꯈꯪꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯛꯀꯅꯤ ꯏꯃꯥꯕꯨ ꯍꯥꯟꯅ ꯐꯍꯟꯈꯤꯁꯦ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯇꯧꯕ ꯌꯥꯕ ꯀꯩꯅꯣꯁꯨ ꯇꯧꯅꯅꯕ ꯍꯣꯠꯅꯁꯤ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯆꯥꯟ ꯑꯩ ꯈꯪꯉꯦ ꯅꯪ ꯄꯥꯈꯠꯀꯅꯨꯀꯣ ꯑꯁꯨꯝꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯑꯃꯨꯖꯥꯎꯅ ꯀꯩꯀꯩ ꯍꯥꯏꯔꯛꯑꯒꯦꯅꯦꯍꯦ ꯏꯆꯥꯁꯥ ꯃꯥꯃꯥ ꯏꯃꯥꯁꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝꯗ ꯊꯝꯈꯤꯕ ꯇꯥꯔꯦ ꯑꯥꯗ ꯊꯝꯃꯒ ꯀꯥꯟꯅꯅꯤꯕꯨ ꯍꯥꯏꯕ꯭ꯔꯅꯦꯍꯦ ꯀꯥꯟꯅꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯂꯩꯍꯟꯅꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯊꯤꯜꯂꯨꯔꯒꯦ ꯈꯜꯂꯦ ꯃꯥꯃꯥ ꯁꯅꯥꯍꯟꯕꯤꯗꯤ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ ꯁꯥꯎꯔꯨꯕꯁꯦ ꯍꯦꯛ ꯉꯝꯗ ꯇꯧꯗꯨꯅ ꯂꯩ ꯆꯤꯡꯂꯦꯝꯕꯒ ꯂꯟꯊꯣꯏꯒ ꯆꯪꯈꯤꯕꯒ ꯁꯅꯥꯍꯟꯕꯤ ꯏꯁꯧ ꯍꯧꯔꯛꯏ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯁꯤꯗ ꯀꯔꯤꯕꯨ ꯀꯥꯟꯅꯗꯅ ꯍꯩ ꯑꯉꯥꯡꯈꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯍꯩ ꯃꯣꯏꯁꯨ ꯃꯃꯥꯅꯤ ꯌꯦꯡꯖꯔꯤꯕꯅꯤꯅꯦ ꯍꯩ ꯌꯦꯡꯁꯅꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯅꯣ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯐꯠꯇꯅꯗ ꯈꯟꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅꯒ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤꯅꯦ ꯂꯩꯃꯤꯟꯅꯕ ꯐꯥꯎꯕ ꯑꯩ ꯉꯝꯂꯣꯏꯗꯧꯔꯤ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤꯅꯕꯨ ꯐꯠꯇꯕꯒꯤ ꯋꯥꯈꯟꯗꯣ ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦ ꯃꯃꯥ ꯃꯄꯥꯕꯨ ꯌꯦꯡꯁꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥꯁꯤꯡꯒꯤ ꯃꯊꯧꯅꯤꯅꯦ ꯍꯩ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯄꯣꯛꯇꯕꯤ ꯐꯠꯇꯕꯤ ꯌꯨꯝꯒꯥꯏꯕꯤꯅꯤꯅ ꯐꯥꯒꯤꯗꯒꯤꯅꯦ ꯅꯪ ꯉꯁꯤ ꯅꯄꯥꯝ ꯌꯧꯅꯤꯀꯣ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯗꯤ ꯅꯠꯇꯤꯛꯂꯣ ꯉꯝꯂꯒꯗꯤ ꯇꯥꯟꯊꯣꯛꯑꯣꯗꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯍꯟꯕꯤꯗꯨ ꯈꯨꯕꯥꯛ ꯈꯦꯠꯂꯝꯗꯨꯅ ꯆꯪꯈꯤ ꯄꯦꯁꯦꯟꯠꯁꯤꯡ ꯆꯦꯛ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯏꯔꯣꯏ ꯂꯣꯏꯕ ꯔꯨꯝ ꯅꯝꯕꯔ B3170ꯗꯨ ꯇꯝꯅ ꯅꯔꯁ ꯑꯃꯒ ꯂꯥꯛꯏ ꯁꯤꯜꯍꯩꯕꯤ
ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯂꯥꯛꯏ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯊꯤꯜꯂꯤ꯫ ꯃꯅꯨꯡꯗꯒꯤ ꯍꯥꯡꯂꯛꯇꯨꯅ ꯄꯨꯟꯅ ꯆꯪꯂꯛꯂꯤ꯫ ꯁꯤꯜꯍꯩꯕꯤ ꯚꯥꯅꯨꯁꯅꯥꯒꯤ ꯕꯤꯄꯤ ꯍꯥꯟꯅ ꯆꯦꯛ ꯇꯧꯏ ꯑꯗꯨꯒ ꯅꯔꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯥꯞꯄꯤꯕ ꯗ꯭ꯔꯤꯞꯁꯦ ꯂꯣꯏꯔꯒ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯀꯥꯞꯅꯕ ꯇꯧꯁꯦ꯫ ꯅꯦꯅꯦ, ꯉꯁꯤ ꯌꯨꯔꯤꯟ ꯇꯧꯕ ꯆꯪꯕ꯭ꯔꯥ? ꯀꯌꯥꯔꯛꯇꯤ ꯆꯪꯂꯦ? ꯚꯥꯅꯨꯁꯅꯥꯅ 3ꯂꯛꯇꯤ ꯆꯪꯉꯦ ꯏꯕꯦꯝꯃ꯫ ꯆꯝꯐꯨꯠ ꯃꯍꯤꯒꯨꯝꯕ ꯈꯔ ꯈꯔ ꯆꯥꯕ ꯍꯧꯕ ꯌꯥꯔꯦꯀꯣ? ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯗꯤꯆꯥꯔꯖ ꯇꯧꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯗ꯭ꯔꯤꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯚꯥꯅꯨꯁꯅꯥꯅ ꯍꯪꯉꯛꯏ, ꯏꯕꯦꯝꯃ ꯁꯤꯜꯍꯩꯕꯤꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣꯅꯦ? ꯀꯛꯋꯥꯗꯩꯅꯦ꯫ ꯀꯛꯋꯥ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ? ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯏꯕꯦꯝꯃꯗꯤ? ꯑꯩꯗꯤ ꯅꯝꯕꯣꯜꯗꯩꯅꯦ꯫ ꯑꯗꯨꯗꯤ ꯊꯕꯛꯇꯤ ꯑꯥꯗꯒꯤ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯍꯧꯖꯤꯛꯄꯨꯗꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗ ꯏꯟꯗꯣꯝꯆꯥ ꯑꯃꯒꯤꯗ ꯂꯩꯌꯦ꯫ ꯍꯣꯏꯅꯦ, ꯑꯥꯗꯒꯤ ꯂꯥꯛꯄꯗꯤ ꯋꯥꯅꯦꯕ꯫ ꯍꯣꯏ, ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯉꯝꯃꯛꯇꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ꯫ ꯐꯩ ꯐꯩ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅꯦ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯃꯈꯩꯗꯤ ꯇꯥꯟꯁꯤꯟꯒꯗꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯃꯤ ꯌꯥꯝ ꯂꯩꯖꯗꯕꯅꯤꯅꯅꯦ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯆꯦꯟꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨ ꯏꯊꯟꯇ ꯍꯦꯛ ꯄꯣꯛꯄ, ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯆꯦ ꯑꯃꯒ ꯄꯣꯛꯑꯝꯃꯤ꯫ ꯃꯆꯦꯗꯨꯁꯨ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ, ꯃꯌꯨꯝ ꯄꯥꯟꯗꯧꯕ ꯍꯦꯛ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯆꯥ ꯃꯁꯨ ꯂꯩꯍꯧꯔꯗꯤꯅꯦ ꯑꯩꯒꯤ ꯃꯤ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕ ꯏꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯃꯒꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯜꯂꯦ, ꯏꯁꯨ 2 ꯂꯩꯔꯦ꯫ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤꯅꯦ ꯃꯣꯏꯁꯨ ꯃꯐꯒꯗꯕ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯋꯦꯗꯅ ꯄꯨꯂꯞ ꯍꯦꯛ ꯂꯩꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯁꯤꯃꯇꯪꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯟꯕꯤꯔꯕꯗꯤꯅꯦ ꯁꯤꯔꯁꯨ ꯁꯤꯔꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯀꯔꯤ ꯀꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨꯅꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ꯫ ꯚꯥꯅꯨꯁꯅꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯖꯔꯤ꯫ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ, ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯚꯥꯅꯨꯁꯅꯥ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯂꯩꯔꯕ꯭ꯔꯣ? ꯍꯣꯏ, ꯂꯩꯌꯦ ꯅꯦꯅꯦ꯫ ꯐꯩ ꯐꯩ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯁꯨ ꯌꯥꯎꯒꯗꯕꯅꯤ꯫ ꯂꯩꯇꯦꯒ ꯍꯥꯏꯔꯗꯤꯅꯦ ꯏꯃꯧ ꯑꯣꯏꯊꯣꯛꯀꯦ ꯇꯧꯅꯤꯗ꯫ ꯂꯩꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯗꯅ꯫ ꯅꯦꯅꯦꯒꯤ ꯏꯆꯥꯅꯨꯄꯥ ꯗꯗꯥꯒꯤꯁꯨ ꯂꯩꯔꯝꯒꯅꯤꯗ, ꯃꯐꯝꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯍꯥꯏꯗꯕ ꯑꯣꯏꯔꯤꯅꯤꯌꯦ꯫ ꯄꯤꯁꯨꯝ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯑꯗꯅ ꯑꯁꯤꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯔꯛꯀꯗꯧꯔꯤꯅꯣ? ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯗꯅꯅꯦ ꯁꯤꯔꯒꯗꯤ ꯍꯌꯦꯡ ꯖꯣꯝꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯪꯍꯟꯗꯕ ꯁꯣꯏꯗ꯭ꯔꯕꯅꯦ꯫ ꯅꯦꯅꯦꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ꯫ ꯍꯣ, ꯑꯗꯨꯅꯅꯦ ꯊꯕꯛ ꯀꯣꯝꯕ ꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯆꯪꯉꯛꯎ꯫ ꯏꯊꯟꯇ ꯂꯩꯕ ꯀꯥꯟꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ꯫ ꯍꯣꯏ ꯅꯦꯅꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯨꯀꯣ, ꯑꯩ ꯑꯁꯣꯝꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯍꯣ ꯍꯣ, ꯆꯪꯉꯨꯔꯣ ꯆꯪꯉꯨꯔꯣ꯫ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯈꯤꯕꯒ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯆꯥꯄꯣꯠ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯍꯧꯕꯗꯣ ꯍꯧꯖꯤꯛꯇ ꯊꯣꯛꯈ꯭ꯔꯤꯁꯤꯔꯥ? ꯏꯃꯥꯒꯤ ꯉꯥꯡꯈ꯭ꯔꯗꯤ ꯂꯣꯏꯅꯤ ꯈꯪꯗꯕꯤꯗꯣ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯅꯥꯕꯨꯗꯤ ꯅꯥꯔꯦ ꯍꯥꯏꯕꯨ ꯈꯗꯥꯡꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯅꯦ꯫ ꯉꯥꯡꯂꯛꯇꯕ ꯅꯨꯃꯤꯠꯁꯨ ꯂꯥꯛꯈꯤꯅꯤ ꯏꯕꯨꯡꯉꯣ, ꯑꯗꯨꯝ ꯀꯥꯟꯗꯗꯤꯅꯦ ꯉꯥꯡꯕꯤꯔꯛꯑꯗꯤꯀꯣ ꯍꯥꯏꯅ ꯈꯜꯂꯛꯇꯧꯔꯤꯕꯅꯤ ꯅꯪ꯫ ꯏꯃꯥꯗ ꯀꯅꯥꯅ ꯁꯤꯔꯅꯤ ꯍꯥꯏꯔꯒꯦ? ꯐꯥꯒꯤꯗꯩꯅꯦ ꯁꯨꯝ ꯁꯥꯎꯔꯛꯇꯣꯏꯅꯦ ꯌꯦꯡꯉꯨ꯫ ꯁꯤꯗꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯏꯌꯦꯡꯉꯤꯁꯦ? ꯅꯪꯒꯤ ꯅꯋꯣꯡꯗꯨꯗꯅꯤꯅꯤꯀꯣ ꯅꯃꯥ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯀꯣ꯫ ꯑꯩꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯍꯥꯏꯁꯦ? ꯃꯧ ꯊꯤꯔꯁꯤꯅꯦꯍꯦ, ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗꯅꯦ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛꯀꯗꯣ ꯆꯥꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯁꯨꯃꯥꯡꯗ ꯏꯁꯨꯁꯤꯡꯅ ꯆꯦꯟꯗꯅꯒ ꯁꯥꯟꯅꯕꯗꯣ ꯌꯦꯡꯂꯒꯅꯦ ꯑꯋꯥꯕꯁꯦ ꯄꯣꯊꯥꯅꯤꯡꯂꯦꯅꯦꯍꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯗ ꯍꯥꯏꯗꯅ ꯂꯩꯍꯦ ꯏꯃꯥ꯫ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦꯍꯦ, ꯍꯥꯏꯈꯤꯗꯧꯔꯤ꯫ ꯐꯪꯈꯤꯗ꯭ꯔꯤꯐꯧꯅꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯅꯃꯥꯟꯅꯕ ꯀꯩꯐꯥ ꯍꯣꯏꯗꯤ ꯁꯠ ꯁꯠ ꯍꯦꯛꯇ ꯍꯣꯡꯈꯤ꯫ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯃꯆꯥ ꯌꯥꯎꯔꯛꯂꯅꯤ꯫ ꯔꯇꯅꯥꯒꯤ ꯃꯄꯣꯛꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ꯫ ꯃꯆꯥ ꯃꯃꯧ ꯍꯥꯏꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯥꯛꯇ꯫ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯀꯩꯐꯥꯒꯤ ꯃꯆꯥ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜ ꯁꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯍꯟ ꯃꯈꯩꯅꯗꯤ ꯈꯪꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯈꯪꯉꯛꯑꯒꯗꯤ ꯀꯔꯤ ꯑꯣꯏꯔꯤꯒꯅꯤ? ꯑꯃꯨꯛ ꯃꯪꯗꯅ ꯂꯩꯈ꯭ꯔꯦꯅꯦꯁꯦ꯫ ꯉꯁꯤꯒꯤ ꯆꯥꯛꯅ ꯀꯔꯝ ꯇꯧꯕꯅꯣ? ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯊꯣꯡꯉꯨꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?
Ibungo loijingnadi thilakpado chadawba ikairen he. Nakhoi marine hayengwai phau lapthoknaganuko. Arai leita pithok pisin tawnadudane leiminagadabani. Hoi baima, ai loi khangemi. Ngangmuda hemali. Ngahak pothau. Pothamandana isasisune warabani. Kagi thongadu thilakpaduda chatuna hangi. Kaifa Yangoisana amadi Ratnasu yauduna lakpo oirami. Yangoisana jangsilaktuna makhutna pairakpa tifen achawbadu leiriba table aduda thami. Kaifana nongpok nganbada loijingdo ngasidi farak taba ma leirena ngasai call tawnabada hairakpa. Anaba hangba soina chak thilurasena ne imada punna laabani. Bhanu Sanana imema sida phamulao imaga wai sasi. Yangoisana chokridu khajik chingsinduna Bhanu Sanagi mang uirapna phami. Nayang ikang kang sinbagum tawna uida. Nate noibu pau nungaibaga amatta tahalagtise kamai tawbanoba. Angang amatta pokhiroidran hey. Yangoisana kumpam khangdale nongpok nganbana kaifada. Thokobana farani lao. Asi haiduna thoki. Yangoisana thokiba ani aduda sarang manungda mathanta thamlamni haibagi matagom yengduna lehewi. Kaifaga nongpok nganbaga mapanda oina leptuna wari sanari. Ahansingna marolama angangda haidana le. Noidana anga aingondana ne nupi thijalo nupi thiro sidane. Thiro kino waisangna leiko. Amuk handoke suyada yam otpirabaga maleda nangi wataside gyanamta tadeda punsise. Wari sanari ngai Ratnaga Yangoisanaga su chatnanaba thoklakli. Kaifana wari loirabo halasiro Ratnan amuk wari budi karai dei loiranige adubudi sum saraga leibadi hospital sida lekpagi phibam tara anidana ne thoglabad chatlasila nongpok nganba namo bochadi lakhidraba lau matamnina ne khundo omaga lakpa ngamdra malen he hoine mathau chinba matamni ne adudi aikhoi amu handokhrake ko ibungo nongpok nganba namo hoima adudi sumle haurako adudi akhoi chatle ko vai nongpok nganba noksinaraga adumak lehauri asumna makhoidu pulap thoglakli Yangoisana su nokfet tawna nongpok nganbada chatlage hairamduna mangthana chatkriba anidugi matungda inarakli mana lift changkhibaga stair da karakpa palngakpana uraduna yengakpada lift adudi kumkhre palngakpana hausikidubu Yangoisana nachane manida kana kaido wayawzano doctor na somda lakpiroye nurse nupi amana kaurakpadagi tung hanna haifet khak yenglapnaga changlakli Yangoisana su palngakpa manba ma ukhibadu oiribra oidribra khangdabagi wakhalama tawduna lei ima hoi sida ngairamo ai gari thogalaage hoi Yangoisana da haifet khak yenglamnaga gari loba chatkhe ngahak ngairi ngaituda maningdagi Yangoisana natro Yangoisana kanano haina onthokduna yenglei oiramliba misak adu ubada enia nangdi Manipur da tholakpa kyam kuirage ngasi numthin pung 3 gi flight ta sidala ise kana o aikhoi box sida leiba hapta ama phare aiso thogla aroisira tawbani aduda sum serious oisilakpaduda thoglakpani nang luhonge na tai kamai tawbado khonge aikhoi mani Yangoisana enigi mabok hospital sida lei habisima oyamgani khalei balngakpa manba ma ukhibadu Ratnana abok haisibu kayam ahaloiragen he chahi marphu yoksila abanida adu phana oiduna sune yumgi ana ayek haibase nungai tabadi bema hoi ado sana noma thengnarasi ko ayam changu kige changuro aisu thokrage ko eni hek changkhibaga kaifa su gari du thogalakle asumna mayum hanbagi lambida Yangoisana di wa amata nganglakti karigumba amak khanbagu tumina adumak tongli Kaifasu gari thawna yengda sana adumakti yenglibani nongpok nganbagi mama ibe Ratnagana gari ehenba wa hairaklabanu khanblibani Ratnana Bhanu Sana sune masaga sonjilakpasida mamau pamlaba zatnidana natti nongpok nganbasibu khangnabaga leitrajalo leitragana ne nani da hairaga akhoi silhaibido haihansirana khallibani Kaifanamo silulaunuko Masa masagi leizaramzani nani sune nachansigi waba haurabani mahai phaniyam na hairabasune kainomadi isoi soire haidana khangdreda nakhoigi wakhalonsu aikhoina ne manung yoksina khangba ubadi nattabanina adunani
ꯑꯩꯅ ꯌꯥꯎꯔꯨꯅꯨ ꯍꯥꯏꯁꯦ ꯏꯆꯣꯞ ꯆꯣꯞꯅꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯗꯕ ꯀꯅꯥ ꯂꯩꯒꯦ ꯑꯃ ꯀꯣꯏꯅ ꯀꯣꯏꯅ ꯑꯃ ꯐꯥꯎꯕ ꯊꯝꯖꯟꯅꯔ ꯃꯇꯝꯁꯤꯗꯅꯦ ꯅꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯃꯇꯝ ꯑꯣꯏꯗ꯭ꯔ ꯇꯧꯔꯤꯅꯤ ꯃꯣꯏꯒꯤꯁꯨ ꯃꯤꯒꯤ ꯇꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯐꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯨꯄꯤ ꯑꯃꯒ ꯊꯤꯈꯣ ꯍꯥꯏꯔꯣ ꯌꯥꯡꯒꯣꯏꯁꯅꯥ ꯃꯃꯤꯠ ꯄꯩꯅꯦꯛꯂꯛꯏ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ ꯔꯇꯅꯥꯅ ꯍꯩ ꯑꯉꯥꯎꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯍꯥꯏꯕ ꯅꯠꯇꯦꯅ ꯍꯩ ꯏꯁꯨꯒꯤ ꯋꯥꯅꯤꯅ ꯍꯩ ꯍꯣ ꯄꯣꯛꯑꯔꯣꯏ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤꯅꯦ ꯑꯃ ꯌꯣꯛꯑꯅꯤ ꯑꯣꯏꯒꯗꯕ ꯋꯥ ꯉꯥꯡꯅꯁꯤꯀꯣ ꯑꯊꯨꯕꯗꯅꯦ ꯗꯣꯛꯇꯔ ꯇꯥꯅꯅꯕ ꯇꯧꯁꯤ ꯌꯥꯡꯒꯣꯏꯁꯅꯥ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈꯤ ꯉꯝꯂꯗꯤ ꯉꯥꯡꯅꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ